Mijing tabir ba khoi purna pu image TV na taramna okshabuga loidana Rajesh Kumar na khurumjari ngasige maru pauda state asida hoki wasai singda laumi singda har matam sana marangkai na pibu ngamdabagi watok lerambadu sahi asigi oinadi lehlaroi haina agriculture department gi assistant fertilizer officer na haikre Union Home Minister Amit Shahana Manipur Thokliba Irang asi communal crisis ni haina phongdok khibadu handopiu haina imagi mairagi President Sujata na phongdorokli Bit plastic pollution not plastic hai behiramda bottle bank sing yanthokre loinana Indian Railways na July amadagi train bhara hengat lagani haidi mapungoi pau logirasi State asida hokiba sahi singda laumi singda har matam sana amadi marang kaina piba ngamdabagi wathok kaya thoklamba adu sahi asigi oinadi wathok amata thohaloi masigi damak Department ki makaidagi mathau tawa thabak punamak lokat paloi haina agriculture department ki assistant fertilizer officer loitong bam sanatom bana phondokre wafam ase Imphal East ki khunrak pam makhalekai da leiba asa community hall da Central GST Commissioner Imphal na GST dega mari leinana District Agriculture Office Imphal East ka khusun maduna pangthokpa laumi singda har yanthokpagi thromda haikibani Thorum aduda sanatombana makhata na phongdokkibada agriculture department na lomi singda urea har bag amada lupa chaniga humapan paisa yankhai da phanghaliba asi company gi asengba mal dadi lising aniga chamri yankhai ni adubu hidak asida laibak asida leiba lomi singi ai phananaba lengak na bag amada lupa lising ani henbagi senpam asi puthokpani loinana state asida haukiba sahi singda lomi singna Mathau taba matamda har marang kaina piba ngamdabagi wathok kaya leiramba adu handakki agriculture gi anova director asigi mijeng makhada department gi staff singna ahing nongthil naidana hotnabadagi sahi asigi oina district ayambada har asi yohanba ngamkhre loina handakki chayol asida anova har bag lising kumapan amasu laklagani maram asina laumi singna har phanglaroi haibagi Akiba lebiganu haiki amromda khundrakpa maikaida laumi singda Central GST Commissioner Imphal amadi District Agriculture Office Imphal East anina sinduna harbek lising ama phanghanba asidamak maikai adomgi laumi singi maikai su thagatpa phongdokhi yang apa tu aku program sih luar betul dengan so aku yulia dengan betul ni habis aku nanti ada nama sida atau apa penggal organisasi sida masih di pos am cari yang bigo sih macam sida hard pengdi ada kesu kanar dengan ni lerga macam tu yang hantar jaga habis State asida ngasi su mioi terahum doi nau na COVID positive oiba thenare mioi Nipumari COVID test tawuda mioi tarahumdoi COVID positive oiba thenakibani hojik phawbuda apunma mioi chamaga humrama thoi positive oikre positive oirabsing adudi Bishnupur district mari Imphal East district nifu Imphal West chamaga tarnipal Kakching district ama Tenopal district ani amadi Thawal district tarukni laibak asigi oina COVID-19 active case lising mari ga subna marfu mapan leiri Hokyo numit karani asida nong leptana chubana maram oiraga turel gi imai sing tapna wangkhalakli singda dam overflow oire nambul turel paring oiriba lamboi khonang khongi saruk khara ising thumjilakpa hore haukiba namaijing amadi ngarang nithokabada leptana chukhiba nong namaram oiraga Imphal iril nambul kongba turel na singba gi sing imai tapna wangkhalakli Indian Meteorological Department ki matung inna tha se kumapan fawa Manipur da leptana nong suraba yai hari ningsingba yai tha sigi horakpa sarukta akan banong surakhiba aduna maram oirga Imphal turel gi torban kaiba kongba turel kaiba amadi iril turel pathorokhiba aduna maram oirga maru oina Imphal East district ki mapam ayambada ising ichau thoktuna awaba mayok nakhibani
इचाउ अदुन मरम ओरगा सोहलबसिंग ngasi su इचाउ ग मरी लेनना हांगदोकिबा रिलीफ कैंप सिंग द संगफम लौदुना लेरिबनी अमदी लबु कया इसिंग थुमजिंदुना लौ उनबगी थबक थोरम पांगथोकपा यादना लेरखिबनी अवाब मायो नरिंगै चेरक अचिदा अमुक नौना इचाउ लाकदरा हाइबगी मिपाइनबा मियामदा मरु ओइना तुरेन तोरबान सिंगा नकनबा सिंगी वखलदा अकीबा फाउनरे ममांग इम्फाल तुरलगी खुराई हेग्रुम मखोंगदा तोरबान काइफमदा अमुक इसिंग इफुट फाउरकपदगी केंद्रगी एमएलए ना थौरांग तौदुना मखा ताब खुदोंग थीबा थोक्तननबा थबक पाखटपा हौख्रे ओइरकलबा फिल्म असिगा मरी लेनना हौजिक फाउबगी ओइना मरी लेनबा डिपार्टमेंट की माइकेदगी मियामदा सेक्शन वा थमलकपा लेट्री थासी कुनमाथोइद यूनियन होम मिनिस्टर अमित शाह ना मणिपुर थोकलिब इरांग असि कम्युनल क्राइसिस नि हाइना फोंदोखियो वफम अदु हंदोकपिउ हौखियो चही लिसिंग अनि कुलुमदोइगी मेगी अहुमदगी हौदुना ngasi फाउबा कुकी मिलिटेंट सिंगना अतमनना लांदारकपदगी थोकलिब इरांग असि कम्युनल क्राइसिस नते ड्रोन यावना अफो मखलगी खुलाई क्या सिनदुना पिकलिब अंगांग यावना समजरबा मियोय क्या हातकिबा असिना कम्युनल क्राइसिस नते हाइबदु मयेक सेंगना ताकचरबनी हाइना इमागी मैरागी प्रेसिडेंट थोकजोम सुजाताना फोंदोरली ngasi मेजर कुलदा लेबा मणिपुर प्रेस क्लब की थांजिंग हॉलदा इमागी मैराना पांगथोकिबा पाउगी मिफम अमदा वफम असि फोंदोकलोना प्रेसिडेंट थोकजोम सुजाताना हाई लिसिंग अनि कुलुमदोइगी मे अहुमदगी हौदुना ngasi फाउबा थोकलिब इरांग असिदा हंदक्तसु सिंखोंग चिंयादा लेबा मैथै सिंगना लौ सिंगुबगी थबक चथबदा कुकी मिलिटेंट सिंगना नोय कापसिनदुना खुद थारकपगी थौदोक थोखिबा लेख्रे अदबु थौंग सिंग असगी ओना तैनबदा यूनियन होम मिनिस्टर अमित शाह ना थोकलिब इरांग असिदा मैथै अमरी कुकीगी मरक्ता यानबा पुरक्त्रिबा फाउ अमदम असिदा अनौबु लेंगाक अमा सेंबा वागनी हाइना फोंदोखिबा असि चानब वाली अमदी बीजेपी की मवोंग मरिल याउदब थौंग अदु उठोकपनी हाइना लौई वफम असिदी कुकी मिलिटेंट सिंगना अयाब पीद्रबदी लेंगाक सेमलोई हाइबग चप मानै मसिगी मथक्ता नेशनल हाईवे सिंगदसु कुकीज गी वखुत्ता इंडिया लेंगाकना सिनरे हाइबदा हाइमन बथोकलोई हाइखि असिगुंब फिल्म असिदा थोकलिब इरांग असिबु कम्युनल क्राइसिस नि हाइना यूनियन होम मिनिस्टर अमित शाह ना फोंदोकलिबा असिसु युमफम याउदब वफमनी असिगुंब वफम असि हंदोकपिउ हाइनासु फोंदोखि महाकना मखा तारदुना रूलिंग अमदी ऑपोजिशन अनिमक्ता लेरिबा लुसिंगबसिंगसु अमित शाहना फोंदोखि वफम अदुदा वाहि अमता फोंदोक्तबा हाइबसि मखोइसु कुकीना याद्रगदी मणिपुर लेंगाक सेंबा वागनी हाइबसिदा यानिंगले हाइब्रा हाइबसु चिननिंगाई ओइ लोइनना आइडिया ऑफ मणिपुर सागननबा अमदी येलो फुरुक खुदिंगमक नुंगसी चानना लेननबा अमदी मणिपुर काइबा यारोय हाइदुना लावरिबा सीएसओ सिंगी लुसिंगबसिंगदा कुकीगी लुप सिंगना एफआईआर पांसिनबा असि यारोय लेंगाकनसु मणिपुर थुगाइननबा होटनरिबा कांगलुप सिंगना हाइबा खक्तमक तौदुना लेरबदी मणिपुर सोइदना काइगनी हाइबसि मियामनसु वखल ताबियु हाइनसु फोंदोखि मधु थुना मोइगी वातो हनगोन मेगी पोसुनने सु प्रेशर पीगे दमदि अखोय प्रजा की डिमांड सि अदु हाइबा सुया या लोइबा अखोय बो लास्ट ता कनुगी टाइप ता पंगी टाइप ता तो माले तो मुसी तो क्या ब्रांड है मार भाई पार्टी ये क्या ब्रांड के लो सेंटर फंक्शन लगा होम पैसे लगा मा होम पैनी न्यूट्रिएंट था तो हम के दम तो यूनिफॉर्म वाला मैम से अदुना सुगुम मैम से लेबना हाइना ngasi su request tamdoi ni MLA suspend लेबा पुना थोपीरो प्रजा का वरी सदसी अखोय कना ममता दा दोइदा अकाय का कोई थोन बो मुफ मुंग तौ है बनते खाली वरी सनबा मथौ याम तारे एबोसिटी सुम सुम नी ने हेंजल बो तो कोई यारो है बमा हाइबा मथौ ताई Bid plastic pollution not plastic hype hiram the plastic bottle bank sing beneficiary kuntram reda yenthokpagi thorum ama ngasi packaged drinking water manufacturers and allied industries manipur na sindna hotel imphal gi sangai hall da pangthokre thorum adu the department of mahud government of manipur gi principal secretary RK Dinesh department asimaki director NG Uttam manipur pollution control board ki member secretary Dr W Roshan amadi PDWMAIM की प्रेसिडेंट डॉक्टर M Gitchandra Sharmana अथोब मिथुंगलेन सिंह ओइना सरुक याकी
Plastic bottle banks Yantokpagi Thorum Aduga Mari Lenana, Department of Mahud, Government of Manipur, Principal Secretary R.K. Dinesna, Pondurokpada, Plastic Amadi Pollution Gate. Matang the Equina Tigaluba Matamda, Plastic Maitava Asina, Hena pollution to another Ama Oire, Mioiba Equida, Nahaliba Cancer Lena Asisu, Plastic Maitava Dagi, Turpa Maikudagisu, Ohenba Yai Amadi, Sisna Kraba Plastic Sing. Mafam sana thambagi chatnabi leiraktaba sinaba loiraba matung mafam adumakta hekta langthoklamba kaya thengnari maram aduna plastic pollution asi yamna khudong thiningai oirakpadagi handaki World Environment Day gi thorom dasu plastic pollution gi matangda pangthokli hainasu phongdokhi tawiraga sina effective oigadra natraga plastic bottle bank hanaga कोई प्लास्टिक सिंसी मोई पुलप मफम अंदर तारगा मधु केजी दतारा पीगदु ने यानी इफेक्टिव होइगदरा हाई बट डिफरेंट अल्टरनेटिव्स ले इसी कोई खाना दबते कोई खाने अदु को कोई सांगे मोई सी लाइन से संजन जबनी कोई पैकेज कोई इंडस्ट्री सिंगी साइड तक सु मोई बताना लगा अदु पॉलिसी में आपसे ले अल्टरनेटिव्स कोई न ले अल्टरनेटिव सिंसी कोई ताना लगा ता तो संकुल छमना लगा karena mana yang efektif boleh ada ke harga dua koi untuk ekspor atau toksi atau Manipur State Cooperative Bank MSCB Limited ki humapan suba mapok numit tharonggamai lenana Rims Blood Bank ka kusam naduna All Assembly Road laiba bank asigi head office da ngasi blood donation is real act of humanity haiba tim the blood donation camp ama pangthokre blood donation camp aduga mai lenana MSCB ki deputy general manager Larik Yangbam Angouba na phongdok kibada 1956 ki June kunmari da promoter humdra tare na bank asi lingkhat pirambani sahi humapan suba bank asigi kongchat asigi manung chana Manipur gi kachin koya thungna mathau taba singda loan pithaduna Manipur gi chenmet loan hengat na ba hotnaduna lakli ngasi pangthokle blood donation camp asida bank staff sing bank asibo nungsibiba singna lakpiduna donor ni puromna EPK igi mathau tarba Manipur gi miyamda kharadang oirbasu kanaba pinanabagi pandamda bank asigi mapok numit kamari lenana blood donation camp asi pangthokpani loinana nungthil gi matamdasu achamba thorom ama pangthoktuna bank asibu lingkhat piramba laiwakraba ahlaman singda laikatuna ikai kumnaba utkani amadi hauji hingliba singdana achamba kudol tamduna ikai kumnaba utpagi thorom amasu pangthokani hainasu phongdorakhi Indian Red Cross Society IRCS Manipur State Branch ki mejenga loinana DC Bisnupur su oiribi IRCS Bisnupur District Branch ki President Puja Ilambam IS amadi Chairman Dr. Wahangbam Gulapigi Thoksul Makhada Paringnai na satharakpa ireisa singidam kathoklaba igi kontrama thoi shuba oina nomagi oiba voluntary blood donation camp ama Jenims Blood Center Porompat na Porompata Indian Red Cross Society Bisnupur District Branch Green Brigade Foundation Manipur State Blood Transfusion Council National Health Mission Manipur State AIDS Control Society Blood Center Jenemska Kusamnana Sinduna ngasi pangthokre voluntary blood donation camp adu tawuldagi Ilangbam Ziban amadi Anita gi machanupi Zinita Elangbam gi tarataruk suba birthday thorongam mailena pangthokpani Thoromduda IRCS Manipur State Branch ki blood coordinator Thokchomsa Gautam IRCS Bisnupur District Branch ki Secretary Dr. Huidrom Roman Joint Secretary Ilangmam Premjit Su Saruk Yabaga loinana nupi ama yauna punna tupa-taret mioi nipana lemna EPK Thoromduda Janita Elangbam da memento piduna ikai kumnaba utki Public domain da tholakpa max ke advertisement amada ART sinaba hobiu haibagi mutta ART left na sabiu haina ponglakpa asi miyam bulan lamjing bani ART asi hidak nate masidi therapy
हाइबनी हाइना ड्रग यूजर एक्टिविस्ट हवम ननाउन हाइरे मनपुर प्रेस क्लब ता पांथोक पाउगिंफम अमदा मसा आइशाई बिगा सगोन ददुना चही कुन मंगारोम ART सिनरगा हिंगलिबा हवम ननाउना मखाताना हाइकिबदा इंडिया दा आइशाई बिना थेंगनखिबा अदुदगी 1992 दगी नेशनल एड्स कंट्रोल ऑर्गेनाइजेशन नाको साफोंलगा नेशनल एड्स कंट्रोल प्रोग्राम असी फेज 9 चथरकली हौजिक लाइरिबा असी NACP फेज 5 गी मतमनी इनौ नौना नेशनल एड्स कंट्रोल प्रोग्राम असिदा सेक्सुअली ट्रांसमिटेड डिजीज कंट्रोल प्रोग्राम अमसु हपसिलकली मसिगा मरी लेना मणिपुर एड्स कंट्रोल सोसाइटी ना मियाम द अवेयरनेस पीबा विजुअल एडवर्टाइजमेंट अमदा आईशाईबी दगी गाथोकनबा ART सिनबा होबियु हाइबगी महत्ता ART लेप्तना साबा होबियु हाइना थोलकपा ओइना थेंगनै मसिगा मरी लेना मैक्स के ऑफिशियल सिंगा सु पाव फाउनरगा चुंथोकपिनबा हाइखिबा लैखि अदुबु ngarang authority amana मखोगे सीनियर सिंगा तानाबदा हंदकिदी हाना लैखिबा अदुमना असुम लैहलसी मथंगदा सेमदोकनबा तौगे हारकिबा असिमक तसेंगना नुंगाइजदे ART हाइबसी लायेंग मखल अमनी थेरा हिदाक नते ART गी मनुंग सन्ना हिदाक लैजै मसिगुंबा असि तौफम थोकते कैंसर लायक बबतमदा केमो साबियु हाइदे मरमदी थेरापी अमनी हिरम असिगा मरी लेनना नाको दसु चेरोल अमा इख्रे हाइखि with promotional IEC information education and communication की division ना सुमाइन तो का फोंग अपा सिंगल advertisement जिस दा ART साबियु ART लेते न साबियु है ART से साबियु आपको कोटा किया मसीह से आइना जून की ताम तराव में कोई अदरेरा आइडेंटिफाई तो जर पति की पाउदारी की मर्के एडवर्टाइजमेंट तो पॉसिबिलिटी था अदुगा सपोना ना अखोगी हुजिक्से इदी मसाम से माजी पिलग्रिमेज में सखीबा अखोगी डॉक्टर समीम मोहम्मद से अदुना अखोगी मैडम जुरिल्ला है माना इंचार्ज न को निनमो अंदर की इंटीमेट तो सिगी के नो से आइडेंटिफाई तो यू मैडम ना थारो मतुंगा मागी अखोगी सबऑर्डिनेट स्टाफ डिप्टी डायरेक्टर IEC इंफॉर्मेशन एजुकेशन एंड कम्युनिकेशन डिपार्टमेंट की मोई डिवीजन से की डॉक्टर तेरेसा सिगा वही सानागा मा फजले रिस्पोंड तो गिरे हे मंदा ngarang ahing athengbada kwakta bazar public ground mayad laiba yum amada sangchilak laga lairamba yong ikai thibi slow lorish ama kwakta dagi environmental activist Anis Ahmed ta pau pirak padagi tik takaidana kanba ngambaga loina forest department da kusinakre yong ikai thibi adu kanbiraba matung ngasi divisional forest office Bishnupur gi range forest office moirang staff sing da kusinakre Anis Ahmed na फोंदोर खिबदा लेप लेतना मियाम द लमलक्के जीव सिंह कन्बीसी अमदी अखोइना वाइल्ड लाइफ सिंहबु कैदौनुंग द ताती तावइना तौरोइसी अखोइबगी खल काइथरकपा अमदी मणिपुर गी चिंगसांग कयागी उमंग लेपना कोक्सिलकपना मरम ओइरगा संजफम उमंग सिंह संगफम लौदुना लैजरम जीव कया ngasidi laifam chafam lairaktabagi awaba ama oirakli amadi wildlife sing gi punsida achouba singnaba amasu oire miyamna su cooperation pirak pasida yamna chauthokchaba fawi thangjing chingsang pareng ga naknana lairiba khul singda lamlaki jiba panba sing mirakta chensilakpa anouba thodok natre masisu lengakna akhannaba mideng changba pami hairi लेबाक सिगी हौरकलिबा महैरोइसिंगबु अमगा लोल खंगहंदुना अमत ओइबगी सक्तम सागतनबा पांदमदा मिनिस्ट्री ऑफ एजुकेशन गवर्नमेंट ऑफ इंडिया ना पाइखलकपा थौरांग ओइना लर्न वन मोर भारतीय भाषा हाइब थीम दा गवर्नमेंट की स्कूल सिंगदा हौखिबा थासे कुमाथोइदगी भारतीय भाषा समर कैंप 2025 बिष्णुपुर डिस्ट्रिक्ट की ओइना निंगथीना पांथोकली थौरमसे भारतीय भाषा मणिपुर अमदी डिपार्टमेंट ऑफ SCRT अमदी एजुकेशन एस गवर्नमेंट ऑफ मणिपुर अमदी समग्र शिक्षा मणिपुर न खोसमनना सिंधुना बिष्णुपुर डिस्ट्रिक्ट के तोंगान मफम सिंगदा लैब गवर्नमेंट की स्कूल सिंगदा पांथोकलिबा थौरम सिगी ngasi humni suba numitta बिष्णुपुर डिस्ट्रिक्ट लैब गवर्नमेंट की स्कूल सिंगदा तमलिबा चिल्ड्रन विद special needs CWSN mahiroi singchu saruk yaki
program sigi technical team gi leader mayang lambam Sandhya Rani na phongdorokpada ngasi humni chanba numitta CWSN mahiroi singi isai layekpa saireng thiba kaya su pangthokli masina CWSN mahiroi singda amaga punba phangduna loinaba tinaba phangbagi mahau ama piba ngamli masimak thorom asagi pandam phanglabani phangbagi khudam amani hai Khumokcham Societa ZDO Zone 1 Imphal West to transfer Taukiba si alternate housing complex relief camp asida leiriba mahiroi singna yaning daba phongdorokli Khumokcham Societa ZDO Zone 1 Imphal West asi lanjana raktuna leiriba mahiroi singbu yamna nungsijaba amadi mahiroi singbu mahi masing tambada achaubo mateng pangba mioi amani maram aduna ZDO asigi transfer order asi handok pinanaba mahiroi singna lenga ki pokning singchilakli State asida thokli bairang asida mari leinana hiang thangda leiba KP College da hangba relief camp asi college authorities singna college asigi leijaba infrastructure sing camp asibu chalairiba committee amadi IDP singda mapung phana sinaduna yamna chi chanana chalari maram asina kanagumba kharana camp asida leiriba singna camp asibu chalairiba committee amadi college authorities singi marakta lana ubayaba thabak sing Taubirakano haina camp asibu chalairiba committee ki member Sanasam Joyraj da phongdokre hiramasiga mari leinana college asida pangthokpa paumi singa unaba amada Joyraj na makha taraduna IDP chamari rom leiriba camp asi hek horokpa matamdagi hauna college authority singna college ki hostel guest house indoor hall yauna mafam kaya IDP singda sinahanduna lakli masigi matakta leiriba college ki toilet sing yauna atai infrastructure kaya su IDP singna maning tamna sinaduna aikoi amatani haibagi wakhalonda yamna nungsi chanana laiminaduna lakli adabu handak mioi kharana aranba pau khara sandoklaga leiriba committee college authority ga IDP gagi marakta leinariba mari asibu thadatnanaba hotnaba asi yaningde makhatana asigumba thong asi kanagumba amatana tawbigano haiki yang kan KP College Relief Campaign Committee volunteer amoina masih kali media ada kali muka sendok seri yang kan di KP College dah hang relief camp masih dah kali IDP sing amasung college ki marakta kali saya nama belajar baju kali facilizer deh alam lagi kali Mr. Sing kali lagi kali PAODAM kali kita nama sana gitu lagi kali IDP sing amasung college ki saat lagi saya nama tu kali facilizer deh na kali committee saat lagi sendok seri na kali yang tu fokus seri State asida thokleb irang asida center ki BJP gi losing bana lawriba thodang asibu yaningda ba phongdok poina ngarang BJP dagi tokle haina lauthoki ba kakching Kuno Municipal Council ki ward number 7 ki caretaker councillor A Bimol San asai kumja lisingani kunmari ki September thadagi BJP ga mari leinadraba mioi amani haina BJP sugnu mandal ki president M Navasandra na phongdokre hiramasiga mari leinana kakching Kuno da mandal asina sinduna pangthokpa pami singa unaba amada Navasandra na makha taraduna BJP gi oina membership drive asi chahi ahum khudingi pangthoktuna lai adubu karigumba laibaki aruba phibam leitragadi matam khara sangdokpasu leikhi masina maram oiraga BJP gi anoba membership drive asi lisingani kunmari gi September thadagi hoduna pangthokhi hairiba drive asina maram oiraga September thagi mamangda leiramba BJP gi lusingba amadi member khudingmak asi nauna ming chandragadi party dagi tokle haibagi chatnabi leiri adu hairiba membership drive asida A Bimol San asi party da nauna enrollment toruktabana maram oiraga party dagi tokre haina nongmata mangwanda party gi thabak amata sinakhidre asumna tha kaya party ga pau phauna khidraba mahakna masagi oijaba kara phangnanaba amadi political gi khudong saba kara phangnanaba ngarang khakta BJP dagi tokpa sarakpa asi angakpa phawi Bimol San gi thawong asi mahak mamang dagi tongan ba political party amadagi amada ngayak laitana songthok songsin sanadu lakpa adugi hainabi adu makha satharakpani haina lowi haina Navasandrana makha tana phongdokhi Bharatiya Janata Party itu hari wafam nase yumtham yaudaba wafam ni masna ma ase BJP kali mari am tulai nade ma hagi wafam nase ma ki masari kudong sabalong na ba
politically mindless lawna haibo oiramgani maramasna mara haibo wafam ase kanagmo tan thasibiginu magi yumpham yawda wafam ni haibse miyam da sindokse kurumjari mihat thina hat kiba sima sahani ki mihat pu yaning da ba phongdok tuna ngasi khatirgau da leiba anganwadi workers amadi helper singi wakan mifam sathakre athubada mihat asiga chumba puthok piu haina phongdorok lip khergau jalil da chathakhiba wakan mifam aduda saruk yakiba anganwadi worker thabalaina hai nupi oibi singbu tatana ot naiba amadi mihatina hatpagi thong sing asi nupi oibi singna thamoi shona nuaite amadi pende sima sahani bu tamthina hatpi khiba asi aduki matik thamoi da nuaitaba fawi mihat asida chenariba chenabani haiba mahaki mapuroiba hojik police na phakrabasu thodok asida kana kana chenari haiba adusu marik chumna thidoktuna matik chaba ahakpa cherak pibiu loinana leihoriba ibung manungi awabada lengaki maikaidagi pangba yaba mateng sing pangbiu karigumba mihat asigi asengba asumba sing puthok piraktaba taragadi chachilakpa khongjang singda anganwadi worker amadi helper sing su saruk yaduna akanba khongjang changchingani phongdoki mihat asiga mari leinana semkiba jesina lengakta pung kunmari gi matam thaduna mihat pa puthoknanaba khibagi matung police na phakiba maki mapuroiba majibur rahmanna sathabani haiba khangba ngamkhrabani hairiba thodok asi tha asi kunithoi gi ahing nongai da kaikhu muslim maning laikai da thokhibani tamda wot pa haiba se nupi obi khoi khuding maki loina khoi da pen da phongtok poina khoi ngasi gi dana si su phamjabani maram di mahaki achumba langla langjin athuba matam da puthok piro u aduga puthok ta bataraga di makha taba khoi khongjang changjin bada khetrigau kendra da leiriba helper worker khuding mangna khoi saruk yamina si matung da su haiba wafam je ngasi gi thamjari Manipur da haukiba sahi lisingani kurumdogi me ahumdagi tholak liba irang sahi ani helaklaba fawa sida law and order amadi relief camp ta leiba inmate singi pibam ngasi fawa phagalaktri haina am admi party AP gi north east ki incharge Rajesh Sharma na phondokre ngasi Manipur Forest Club ta pangthok khiba pawging from amada mahak na makha tarduna hai kakching khuno da leiba relief camp sing da chattuna yengchilubada yamna nuaitaba phibam da leirami amadi leiriba sarkar asina chanaba khara sanaba khara pibanadi yaroi mafam aduda leihoriba angang singi ana layang amadi hidak langthak phangdaba mayam amasu leihori leiriba sarkar asina athuba matamda yengchin mamathau tai leiriba sarkar asina chahi ani hena relief camp ta leraklaba singi damak resettlement gi plan su athuba matamda yengchin biu BJP na leiba mafam singda dharma amadi jat bijat gi irang thoktuna adumak lei amadi BJP leiba lamdamda santi leitre lamdam asida makoi leiriba makai santi purakani haiba thajaba leite phondokhi तो वो कहीं धर्म के नाम पे झगड़ा करवाते हैं, कभी जातियों के नाम पे कराते हैं, कहीं ट्राइब्स के नाम पे करवाते हैं। तो इस भारतीय जनता पार्टी जब तक रहेगी तब तक हम बहुत ज्यादा शांति की उम्मीद भी नहीं कर सकते। नाकलमर ऑफ द AP मणिपुर स्टेट की कोऑर्डिनेटर विश्वनाथ थिंगाम हाई लिशांग सिना मणिपुर द चथरकलिबा थोंग असि नैनरगा लाकपदा हौजिक लमदम असिदा ओइरिबा फिल्म असिदा सेंट्रल गवर्नमेंट ना मतम चुपदा इलीगल इमिग्रेंट्स सिंगना इरांग असि थोअनबनी हाइना लाउथोई अदुगुंबा इलीगल इमिग्रेंट असि करी मरमगी खंदोक्तना हौजिक फावबा थमलिबनो हाइना महाकना हंखि यारिबा मखै कोई अथुबा मतमदा कोई मणिपुर की इरांग से लोसिंबिदुना कोई कॉन्स्टिट्यूशनली कोई लॉ एंड ऑर्डर नापीदुना कोई मणिपुर की इरांग से अथुबा मतमदा लोसिंबिउ हाइबा वफम सी नगा अपील तौजरे सही के आगे मतुंगदा इंडियन रेलवेज ना ट्रेन की भाड़ा हेनगत लगनी रिवाइज रेट असि मथंग था जुलाई अमदगी चटनबा हुगदौरी नॉन AC अमसुंग एक्सप्रेस ट्रेन सिंग द तोंगबा पैसेंजर सिंग की ओइना किलोमीटर अमदा
पैसा अमा हेंगतलगनी सीनियर रेलवे ऑफिशियल अमना हाइकिबदा लेबाक सिदा चेलिबा नॉन एसी मेल अमसुंग एक्सप्रेस ट्रेन लिसिंग तराहुमदोई लोंगी टिकेट की ममल खजिक हेंगतकनी अदुगा एसी क्लास पैसेंजर्स सिंगना किलोमीटर अमदा पैसा अनि हेंगतकनी हाइरी सीज फायर तौनबदा यानिंगलिबा ईरान सीज फायर की मतम यौद्रिंगैदा एयर स्ट्राइक कया मथंग मथंग चथदुना इजराइल दा अटैक चथखरे अटैक अदु तेहरान की लोकल टाइम नोलमदाय पुंग मरी तारकपदा चथखिबनी ईरान की फॉरेन मिनिस्टर आवाज आर्गिचीना हाइकिबदा इजराइल ना एयर स्ट्राइक चथबा लेपलबदी मकोइनसु अटैक तव लेपकनी ईरान की मिसाइल सिंग अटैक अदु पुंग अनि लेपतना चथकी अटैक अदुदा मियोय कया हातखरे हाइरबसु चप चाबा रिपोर्ट फंगद्री हाइरी द इजराइल मैगन डेविड आदम रेस्क्यू सर्विसेस न फोंडो किबदा दी मियोय नेपाल सोखी इजरायली मिलिटरी ना हाइकिबदा मियामना सेल्टर्स तगी चथोकपा यागनी अदम ओइनमक मतुंग ताबददी मियामना प्रोटेक्शन मफमगा नकनना लेगेदबने हाइना सेक्शन वा थमखी अरोइबदा मरोय पाव अमुहन्ना स्टेट असिदा होकिबा सही सिंगदा लमी सिंगदा हार मतम साना मरांग कायना पीबा ngamdabagi wathok lerambadu sahi asigdagi oinadi lahillaroi haina agriculture department gi assistant fertilizer officer na haikre union home minister amit shah na manipur rang asi communal crisis ni haina phongdokibadu handokpiu haina imagi mairagi president sujata na phongdorli bit plastic pollution not plastic haiba hiramda bottle bank sing yanthokre loinara Indian Railways na July amadagi train singi bhara hengatlagani hairi ngasigi damaktadi paudam pijaba matang asida loisinjare mejeng tabirba khwai puno pu amuka hanna khurumjari